Hello, good morning mayam. Ngasi di nomajing ni nomajing orabani na ngasi se tabak se sudu jam emergency leitre dum tam na tawrane aina dum leirabani na aduna ayuk se morning walk lae ase anupuna ghat ki bridge anuba saba duni asina makha da sung hak dum chatlu ba ko adu halakpada dum juba kusum khara palami du dum aisu juba kusum ahum mari ma laida katna ba aina dum hekle asina bridge ki makha gi view ni ase aigi manabi amga iga tawna chapminare asina akhoi sagoi hidak pambi kaya kawi sagoi hidak mana kaubra kai komo khangde sagoi hidak ki laini dhotura ka upane bangla nadi dhotura ni se gulapi color ni jam phajai machu se asi dum angoba khangde kari khangde ate machu ti dum phange ba ko gulapi se khangde aidi amhau se ujadri do khoi ni bongna se masa dagi thari ni se mana kranum dagi poraga ne ko masana tharaga dum masana dum hingi asi se ase ni dum lai da kat na mane he adoi gulaba mani am su dum pale adusu yega lai khoram na batawre ayuki hana lai khoram loraga adugai di ngasi di dum kaino ni na khara heavy ayuk se khara chana baina ko sunday ni na dum adugi chakhum gi program su tawrani doi ngasi gi video se di myam shu banom bagi karim jawdre cha bagi na to oire ayuki thongba thakpa chaba baro gi thongba thakpa chaba santha gi mo thongba thakpa aduna to oire chana ba thakna ba chakhum gi video oina oire ngasi gi video se di adu myam yangminasi मैम अखोई लाई से को महादेव पार्वती गणेश अमा लेरे अदे सोंदना लक्ष्मी नारायण लेरे अदोगी महादेव की मूर्ति अमसु लै अदोगी शिला अमसु लै असिना दुमने को शिला सिना शिवरात्रि मतमदा दुम अखोइना सिगा संगोम हैबा दुगदिने अमकम इमुंग ददि कमाई पुसंगनी दो तो सिबोंग सिगा ओइना दुम थम्मे मोरक लै गुलापी मचु नि मैम अंगांग बदि आई ngachang ba i machu gi ure gulapi ka sena ne dum an common ba machu na tani adu phajaba du dum akhoi su chara lauraga thaba adu su dum amani ka he ni imung gi lai da su dum katna ba ina sinamuk akhoi manaki thongan manak ta khoi ni nem kha ki jum dane ko kaino haino pambi pale haino se handak kaino khangne nong sit pawat na tawira na kari gino jamna ken de ko dum hana di thongan da mayam ken na ta na lay ba ko handak ti dum ken ba khara wali nong sit su khara wat panina ukhak chawre phajare se dum akhoi upanupa gi jum gi tin lon da jamna haida na laire sisu asina khoi gi maning lon da kaino tawba awathabi pambi awathabi se phajai changoli awathabi amana kg ama hen bu su jawi me aina maraga ma reels am daina thangat ki bani awathabi chou ba ko chaba ngamna de khoi khaibom cha de khaibom ma pummi adegi di mi de su pija du de su khotai na chi khaiba khara jaw pura ma pum marai phana mun ba se pambi da ngam da ba ko aduna ne mi de su ma pum pija da tang khai pija ba du nongai te ai da ne ko adum kena tawre pija ba su ngam da adegi akhoi na mu chaba loi ba ngam da dumaina oire phajare akhoi gi awathabi simadi asini मैम अयुकी दुम कइनो तौरगे फ्राइड राइस दुम हौरगे अदगी पनीर अमा थोंगजल्लगा दुम कइनो तौरनी चारनी जिरुम खरा हपचल्लगा दुम फ्राइड राइस से दुम बिरयानी मवंगदो ओइद्रे दुम फ्राइड राइस मवंगदो ओइरे चेंगसिबुदी को बिरयानी राइस से दुम चामा खोलगा सिगा दुम कुकर दा शॉर्टकट तौसलनी तोगाना फुटलगा कोना ngौबी कदो तौररोय asini मैम यंगमिनसी मैम अखोई चिची बिरयानी थोंबसिदिने को पहिला दा चाक से तोंगाना कइनो तौरगा को फुटलगा फजना मही जी थोगा थमनी को अदे कोना सब्जी मैम बीन्स खंगदे करी खंगदे ngौरगा अदे कोना खांगदा चेंग चाक तो ngौरगा अदे बिरयानी मसाला अदे मोय सेंटेड कइनोम खलैबदो अदुको दो हापका तौरे को आइना मुने को कुकर दा थावदो दुम ड्राई फ्रूट्स के पास ngौरगा चाक चेंग से हपचलगा अदे जेरुमी दुम हपचलगा अदे अमुक्ता दा कफनगरगा कोना लास्ट बिरयानी मसाला हापगा अदे गिदी कइनो घी हापगा दुमाइना दुम लोइसाlle को फ्राइड राइस की मवंगदा अदुमाइना तौना दुम थोंगे अदे पनीर अमा तौरे अदुनी मैम से इसिंग से खतंग जाम दुमाइना तौरे कोई कुबोक से को जामना फरा लावदी माने फुल्ले अब हेक्ता चाबा ngamde ma khanaw da palle duna akoi di sa matam da ko fried rice thong matam da khara petak oire magi tamakta gi dum khanbadane ko aduni मैम हाउगरोइद्रा द बुदी खंगदे तुम हाउगी चाबा द बुदी को हाइजांग जाऊ बनिना अमा कांगौ ngौ जाऊगी बनिना को सिनी यंगमिनसी मैम दुमने को चाक से अमगा को फरा तोगाना तारगा चाबा दुदी को अदुमाय तौरगा ना हाउबनी को जैसे कि रेस्टोरेंट ना चाबा दुमायना को कोई से दुम खरा पेतक ओइरे दु से दुम पनीर थोंबा मा जावरा बनिना ने को हाइजांग मा जावरा बनिना दुम
ꯍꯥꯎꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯝ ꯁꯦꯅꯦꯀꯣ ꯂꯣꯏꯔꯦ ꯁꯤꯇꯤ ꯑꯃꯨꯛꯇꯛ ꯑꯅꯤꯗꯛ ꯀꯥꯞꯍꯜꯂꯒ ꯑꯗꯨꯝ ꯊꯥꯡꯊꯔꯦ ꯍꯧꯖꯤꯛ ꯖꯦꯔꯨꯝꯁꯦ ꯇꯣꯉꯥꯟꯅ ꯂꯧꯊꯣꯛꯑꯒ ꯑꯗꯒꯤ ꯕꯤꯔꯌꯥꯅꯤ ꯃꯁꯥꯂꯥ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯒꯤ ꯘꯤ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯑꯗꯒꯤ ꯃꯤꯛꯁ ꯇꯧꯁꯜꯂꯒ ꯑꯗꯨꯝ ꯁꯥꯔꯞ ꯇꯧꯕ ꯌꯥꯔꯅꯤ ꯃꯌꯥꯝꯁꯨ ꯕꯤꯔꯌꯥꯅꯤꯁꯦ ꯊꯣꯡꯕ ꯃꯇꯝꯗ ꯀꯃꯥꯏ ꯊꯣꯡꯕ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯇꯧꯕ ꯃꯇꯝꯗ ꯀꯃꯥꯏ ꯇꯧꯕ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯕꯤꯔꯛꯎ ꯑꯩꯒꯤ ꯃꯑꯣꯡꯁꯦ ꯑꯗꯨꯝ ꯆꯨꯝꯃꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎꯀꯣ ꯑꯗꯨꯝ ꯑꯁꯤꯗꯤ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯑꯣꯏꯅ ꯑꯣꯏꯔꯦ ꯕꯤꯔꯌꯥꯅꯤꯒꯤ ꯑꯗꯨꯃꯥꯏꯅ ꯂꯥꯁꯇ ꯉꯧꯕꯤꯗꯨꯗꯤ ꯇꯧꯗ꯭ꯔꯦ ꯀꯥꯡꯉꯧ ꯑꯃꯁꯨ ꯇꯧꯔꯦ ꯑꯗꯨꯝ ꯀꯥꯔꯣꯟꯒ ꯑꯂꯨ ꯒꯥꯖꯣꯔ ꯈꯥꯃꯦꯟꯁꯦ ꯔꯥꯎꯟ ꯀꯛꯑꯒ ꯀꯥꯡꯉꯧ ꯑꯃꯁꯨ ꯇꯧꯔꯦ ꯑꯁꯤꯒ ꯄꯅꯤꯔ ꯊꯣꯡꯕ ꯂꯩꯔꯦ ꯃꯌꯥꯝ ꯄꯅꯤꯔꯁꯦ ꯃꯣꯇꯣꯔ ꯑꯁꯪꯕꯒ ꯑꯂꯨꯒ ꯇꯣꯃꯦꯇꯣꯒ ꯇꯧꯔꯒ ꯊꯣꯡꯉꯦ ꯃꯣꯔꯣꯛ ꯇꯪꯈꯥꯏ ꯈꯔ ꯊꯥꯛꯆꯜꯂꯦ ꯏꯂꯥꯏꯆꯤ ꯈꯔ ꯊꯥꯛꯑꯒ ꯊꯣꯡꯉꯦ ꯒ꯭ꯔꯦꯚꯤ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯔꯦ ꯑꯗꯨꯝ ꯐ꯭ꯔꯥꯏ ꯔꯥꯏꯁꯀ ꯆꯥꯃꯤꯟꯅꯕꯗꯕꯨꯗꯤ ꯑꯗꯨꯝ ꯍꯥꯎꯔꯦ ꯑꯩ ꯊꯣꯡꯕ ꯃꯇꯥꯡ ꯀꯝꯕꯧ ꯎꯠꯄ ꯉꯝꯍꯧꯗ꯭ꯔꯦ ꯏꯆꯥꯅꯨꯄꯤ ꯍꯧꯒꯠꯂꯛꯇꯅꯅꯦ ꯃꯌꯥꯝ ꯃꯥ ꯍꯧꯒꯠꯂꯛꯄꯗ ꯑꯗꯨꯝ ꯀꯞꯁꯟꯅꯅ ꯇꯧꯕ ꯃꯇꯥꯡ ꯑꯣꯏꯕꯗꯨꯒꯅꯦꯀꯣ ꯑꯩ ꯅꯝꯕ ꯉꯝꯍꯧꯗ꯭ꯔꯦ ꯆꯥꯁꯤꯅ ꯉꯁꯤꯁꯦꯀꯣ ꯏꯀꯨꯕꯣꯛꯅ ꯑꯉꯥꯡꯕꯗ ꯊꯛꯏꯌꯦꯕꯀꯣ ꯆꯤꯅꯤ ꯌꯥꯎꯗꯕ ꯑꯗꯣ ꯉꯁꯤꯗꯤ ꯁꯪꯒꯣꯝꯒꯤ ꯂꯣꯜꯂꯣ ꯁꯪꯒꯣꯝꯒꯤ ꯆꯥ ꯊꯛꯁꯦ ꯍꯥꯏꯅ ꯑꯗꯨꯒꯤ ꯁꯪꯒꯣꯝ ꯍꯥꯞꯆꯤꯜꯂꯒ ꯐꯖꯅ ꯁꯧꯍꯜꯂꯒ ꯐꯖꯅ ꯇꯧꯗꯅ ꯍꯥꯎꯅ ꯊꯛꯊꯔꯦ ꯉꯁꯤꯗꯤ ꯖꯒ ꯕ꯭ꯔꯁ ꯇꯧꯔꯨ ꯆꯥꯏꯒ ꯀꯩꯗꯧꯔꯤꯕꯁꯦ ꯑꯩꯃꯥ ꯕ꯭ꯔꯁꯁꯤꯒ ꯀꯐꯣꯏ ꯍꯥꯞꯆꯤꯟꯈꯔꯦ ꯑꯅꯥꯔ ꯍꯥꯞꯆꯤꯜꯂꯤꯔꯣꯁꯦ ꯅꯠꯇꯦ ꯀꯣꯜꯒꯦꯠꯇ ꯂꯩꯔꯝꯃꯤ ꯀꯣꯜꯒꯦꯠꯇ ꯌꯥꯎꯔꯝꯃꯤꯔꯣ ꯑꯅꯥꯔꯒꯤ ꯐ꯭ꯂꯦꯚꯔꯔꯣ ꯐꯔꯦ ꯇꯧꯁꯜꯂꯣ ꯆꯣ ꯂꯧꯊꯣꯛ ꯇꯧꯔꯣ ꯆꯣ ꯍꯥꯟꯅ ꯕ꯭ꯔꯁ ꯇꯧꯔ ꯂꯥꯛꯑꯣ ꯆꯣ ꯆꯠꯂꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯇꯧꯔꯣ 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 ꯃꯌꯥꯁꯨ ꯌꯥꯎꯗꯦ ꯕ꯭ꯔꯁ ꯇꯧꯔꯤꯅꯦꯅ ꯁꯥꯎꯟ ꯊꯣꯛꯍꯜꯂꯣ ꯕ꯭ꯔꯁꯇꯨꯗ ꯇꯛꯄꯒꯤ ꯁꯥꯎꯟꯗꯣ ꯊꯣꯛꯍꯟꯒꯗꯕꯅꯤ ꯆꯣ ꯕꯦꯁꯤꯟ ꯃꯅꯥꯛꯇ ꯇꯧꯔꯣ ꯆꯣ ꯑꯗꯨ ꯆꯥꯅꯕ ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯆꯣ ꯄꯄꯥ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯣ ꯇꯧꯔꯣ ꯍꯥꯡꯗꯣꯛꯑ ꯄꯤꯔꯗꯤ ꯐꯕꯁꯦ ꯑꯩꯁ ꯂꯣꯏꯔꯦ ꯅꯪ ꯃꯉꯥꯏꯔꯦ ꯁꯦꯕꯥꯁꯦ ꯅꯉꯣꯟꯗꯇꯅꯤ ꯇꯧꯔꯤꯁꯦ ꯑꯩꯉꯣꯟꯗꯁꯨ ꯀꯅꯥꯅꯣꯝ ꯁꯨꯃꯥꯏꯅ ꯁꯦꯕꯥ ꯇꯧꯕꯤꯔꯗꯤ ꯐꯕ ꯖꯤꯕꯤ ꯇꯥꯛꯄꯁꯦ ꯑꯩꯉꯣꯟꯗ ꯅꯪꯇꯅꯤ ꯄꯤꯊꯛꯏꯁꯦ ꯁꯦ ꯀꯦꯔꯤꯕꯦꯒꯁꯦ ꯂꯧꯊꯣꯛꯎ ꯐ꯭ꯔꯦꯁ ꯐꯤꯂꯤꯡ ꯑꯣꯏꯗ꯭ꯔꯦ ꯀꯦꯔꯤꯕꯦꯒꯁꯦ ꯍꯣꯏ ꯃꯦꯡꯒꯣ ꯖꯨꯁꯁꯨ ꯊꯛꯎ ꯐꯤꯅꯤꯁ ꯇꯧ ꯍꯥꯟꯅ ꯀꯩꯗ ꯂꯨꯄꯥ ꯇꯔꯥ ꯀꯔꯤ ꯉꯥꯅꯣꯁꯦ ꯅꯪ ꯊꯥꯎꯆꯔꯣꯕ ꯀꯔꯤ ꯉꯥꯅꯣꯁꯦ ꯌꯦꯡꯒꯦ ꯉꯥꯗꯣ ꯍꯪꯕꯅꯦ ꯃꯈꯥꯗ ꯁꯤ ꯇꯦꯛꯊꯣꯛꯎ ꯉꯥꯍꯤꯡ ꯇꯥꯔꯦ स्टोर अलग हो गया स्ट्रॉ अलग हो गया ठीक है गाना गाओ नहीं शर्म आ रहा है नारियल पानी पी के कैसा लगा बहुत बढ़िया किसने लाया पानी पापा से ज़्यादा प्यार करते हो या मम्मी से ज़्यादा प्यार करते हो बोलो पापा से ज़्यादा प्यार करते हो मम्मी से ज़्यादा प्यार करते हो मम्मी से रुको पापा को बताती हूँ पापा को अभी बताती हूँ पापा बच्चा ने बोला मम्मी को ज़्यादा प्यार करती है पापा को नहीं सच्ची में तो ठीक है मेरा पानी तो एकदम मस्त है मेरा पानी तो एकदम मस्त है पी लो खूब ভালো লাগছে হ্যাঁ কে এনেছে পাপা একটু বলে দাও বেঙ্গলি বলে দাও বহু দিন হয়ে গেছে তুমি বেঙ্গলি বললে चलो घुल के बोलना ꯑꯉꯧꯕ ꯈꯔ ꯑꯃꯁꯨ ꯉꯧꯔꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯗꯅꯀꯣ ꯀꯥꯔꯣꯟ ꯒꯥꯖꯣꯔ ꯑꯂꯨ ꯈꯥꯃꯦꯟ ꯑꯗꯨꯒꯩꯗꯤ ꯀꯩꯅꯣ ꯑꯃꯅ ꯁꯤ ꯇꯧꯋꯦ ꯃꯥꯜꯂꯦ ꯑꯁꯤ ꯔꯥꯎꯟ ꯀꯛꯑꯒꯅꯦꯀꯣ ꯑꯗꯨꯝ ꯈꯔ ꯑꯃ ꯉꯧꯔꯦ ꯑꯁꯤꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯑꯂꯨꯁꯤꯗꯤ ꯔꯥꯎꯟ ꯑꯣꯏꯕ ꯉꯝꯗ꯭ꯔꯦ ꯁꯤꯗꯤ ꯀꯩꯅꯣ ꯇꯧꯔꯕꯅꯤꯅ ꯃꯥꯅꯤ ꯆꯥꯎꯕꯅꯤꯅꯅꯦꯀꯣ ꯃꯆꯥ ꯅꯠꯇꯕꯅꯤꯅ ꯔꯥꯎꯟꯗꯣ ꯀꯛꯄ ꯉꯝꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯗꯨꯝ ꯈꯔ ꯉꯧꯔꯦ ꯅꯣꯡꯃꯥꯏꯖꯤꯡꯅꯤꯅ ꯑꯗꯨꯝ ꯃꯊꯦꯜꯁꯦ ꯑꯗꯨꯝ ꯈꯔꯗꯤ ꯌꯥꯝꯃꯦꯕ ꯃꯌꯥꯝ ꯀꯣ
ꯑꯗꯨꯅꯤ ꯉꯧꯕꯒꯤ ꯃꯇꯥꯡꯁꯤꯁꯨ ꯑꯗꯨꯝ ꯑꯩꯅ ꯑꯗꯨꯝ ꯃꯇꯦꯛ ꯑꯃ ꯍꯥꯞꯄꯛꯄꯅꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯩꯁꯨ ꯚꯤꯗꯤꯑꯣꯁꯦ ꯊꯥꯡꯒꯠꯇꯕꯁꯦ ꯀꯨꯏꯔꯦꯀꯣ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯗꯨꯝ ꯐꯥꯖꯜꯂꯦ ꯁꯣꯔꯠꯁꯄꯨꯗꯤ ꯊꯥꯡꯒꯠꯂꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯐꯖꯕ ꯐꯖꯗꯕ ꯍꯩꯕ ꯍꯩꯇꯕ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯈꯔ ꯊꯥꯡꯒꯠꯂꯣꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯤꯅ ꯍꯥꯏꯅꯩꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯉꯝꯃꯦ ꯍꯌꯦꯡꯗꯤ ꯑꯃꯨꯛ ꯊꯥꯡꯒꯠꯄ ꯉꯝꯗꯣꯏꯔꯥ ꯉꯝꯃꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯃꯌꯥꯝ ꯑꯗꯨꯅꯤ ꯉꯝꯅꯕ ꯑꯗꯨꯝ ꯇꯧꯒꯦ ꯑꯩꯁꯨ ꯑꯁꯤꯅ ꯀꯩꯅꯣꯅꯤ ꯀꯩ ꯁꯧꯒ꯭ꯔꯤꯅꯤ ꯁꯧꯒ꯭ꯔꯤꯁꯦ ꯑꯩ ꯏꯆꯥꯅꯨꯄꯤꯁꯨ ꯌꯥꯝ ꯄꯥꯝꯃꯤ ꯑꯩꯈꯣꯏ ꯅꯦꯝꯕꯣꯏꯁꯨ ꯌꯥꯝ ꯄꯥꯝꯃꯤ ꯑꯁꯤꯁꯤꯅ ꯑꯗꯨꯝ ꯉꯥ ꯑꯌꯥꯏꯕ ꯈꯪꯗꯦ ꯎꯇꯣꯡꯉꯥ ꯈꯪꯗꯦ ꯍꯥꯞꯄꯒ ꯑꯗꯨꯝꯅꯦ ꯀꯩꯅꯣ ꯇꯧꯔꯦ ꯐꯨꯠꯂ ꯆꯥꯕꯁꯦ ꯏꯁꯥꯗꯁꯨ ꯌꯥꯝ ꯐꯩ ꯍꯥꯏꯅ ꯍꯥꯏꯀꯣ ꯑꯁꯤ ꯎ ꯃꯣꯔꯣꯛꯁꯤꯃ ꯀꯩꯅꯣ ꯇꯧꯔꯅꯤ ꯑꯃꯦꯠꯄꯤ ꯑꯃ ꯇꯧꯔꯅꯤ ꯍꯣꯔꯦꯟ ꯎ ꯃꯣꯔꯣꯛꯁꯦ ꯀꯨꯏꯔꯦ ꯂꯩꯔꯛꯄꯁꯦꯀꯣ ꯑꯗꯨꯅꯦ ꯑꯗꯨꯝꯅꯦ ꯈꯥꯏꯗꯣꯛꯑꯒ ꯆꯥꯕꯁꯦ ꯄꯥꯝꯃꯨꯗꯅꯅꯦ ꯑꯗꯨꯝ ꯆꯥꯗꯗꯅ ꯑꯗꯨꯝ ꯌꯦꯡꯅ ꯑꯗꯨꯝ ꯂꯩꯕ ꯑꯃꯨꯛ ꯅꯣꯡꯉꯥꯜꯂꯅꯤꯅ ꯑꯃꯨꯛ ꯆꯥꯗꯅ ꯑꯗꯨꯝ ꯃꯣꯔꯣꯛ ꯑꯇꯦꯛꯄꯅ ꯑꯗꯨꯝ ꯃꯦꯠꯁꯤꯟꯕ ꯑꯗꯨꯝ ꯁꯨꯡꯈꯥꯏ ꯈꯥꯏꯗ꯭ꯔꯦ ꯑꯩꯅ ꯀꯣ ꯆꯥꯗꯗꯅꯀꯣ ꯃꯔꯨꯁꯦ ꯂꯧꯒꯦꯅ ꯑꯗꯣ ꯉꯁꯤꯗꯤꯅꯦ ꯆꯥꯔꯅꯤ ꯈꯔ ꯀꯩꯅꯣ ꯇꯧꯔꯛꯑꯦ ꯃꯁꯥꯁꯦ ꯅꯥꯔꯛꯑꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯈꯔ ꯑꯗꯨꯅ ꯉꯁꯤꯗꯤ ꯀꯩꯅꯣ ꯇꯧꯔꯅꯤ ꯆꯥꯊꯣꯛꯑꯅꯤ ꯃꯣꯔꯣꯛꯁꯦ ꯑꯃꯦꯠꯄꯤ ꯇꯧꯔꯒ ꯃꯌꯥꯝ ꯉꯁꯥꯏ ꯑꯌꯨꯛꯇꯅꯤꯀꯣ 5ꯒꯤ ꯑꯗꯨꯋꯥꯏꯗꯨꯒꯗꯤ ꯄꯨꯝꯃꯝꯗꯅ ꯅꯣꯡ ꯅꯨꯡꯁꯤꯠ ꯐꯖꯅ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯑꯗꯨꯝ ꯈꯔꯗꯤ ꯉꯥꯟꯊꯣꯔꯛꯑꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯃꯝꯃꯤꯀꯣ 9-10 ꯇꯥꯔꯝꯗꯥꯏꯗꯀꯗꯤ ꯈꯔ ꯅꯨꯡꯁꯥ ꯁꯥꯗꯣꯔꯛꯀꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯝ ꯃꯝꯃꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ 9, 8:30, 9 ꯑꯗꯨꯝ ꯇꯥꯁꯜꯂꯛꯑꯦ ꯌꯦꯔꯨꯝꯒ ꯀꯩꯀꯥ ꯂꯣꯏꯅ ꯇꯧꯕꯤꯔꯦ ꯑꯁꯤꯒ ꯀꯩꯅꯣ ꯇꯧꯕꯤꯔꯦ ꯂꯦꯟꯕꯤꯔꯦ ꯏꯅꯦꯝꯕꯣꯛꯅ ꯑꯁꯤꯅ ꯑꯃꯨꯛ 12ꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯧꯗꯣꯏꯅꯤ ꯃꯌꯥꯝ ꯉꯁꯤ ꯗꯤꯟꯗꯥꯁꯤꯁꯨꯀꯣ ꯎꯇꯤꯒꯨꯝꯕ ꯆꯥꯕꯒꯤ ꯗꯤꯟꯗꯥꯅꯦꯅ ꯁꯒꯣꯜꯂꯥꯏ ꯎꯇꯤ ꯇꯧꯒꯦ ꯍꯥꯏꯅ ꯁꯒꯣꯜꯂꯥꯏ ꯇꯤꯡꯁꯤꯟꯕꯀꯣ ꯑꯁꯤꯁꯨ ꯕꯥꯁꯀꯥꯟꯗꯤꯒꯤ ꯁꯒꯣꯜꯂꯥꯏꯅꯤ ꯌꯥꯝꯅ ꯖꯥꯡꯅ ꯃꯨꯜꯂꯤ ꯀꯩꯅꯣ ꯑꯃꯨꯛꯇꯪ ꯀꯥꯞꯄꯗꯒ ꯃꯨꯜꯂꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯑꯃꯨꯛꯇꯪ ꯁꯤꯇꯤ ꯀꯥꯞꯍꯟꯕꯁꯨ ꯆꯥꯏ ꯑꯗꯨꯝ ꯈꯔ ꯁꯤꯇꯤꯁꯦ ꯆꯤꯔꯤ ꯇꯧꯔꯛꯄꯗ ꯀꯨꯀꯔꯅꯅꯦ ꯑꯗꯨꯝ ꯃꯨꯜꯂꯦ ꯍꯥꯏꯅꯀꯣ ꯑꯗꯨꯒꯤ ꯁꯒꯣꯜꯂꯥꯏꯁꯤꯁꯨ ꯃꯈꯜ 2 ꯊꯣꯛꯅ ꯊꯣꯡꯗꯣꯏꯅꯤ ꯃꯌꯥꯝ ꯎꯇꯤꯗꯤ ꯏꯆꯥꯅꯨꯄꯤ ꯆꯥꯗꯦ ꯑꯗꯨꯅ ꯎꯇꯤꯁꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯑꯣꯏꯔꯅꯤ ꯑꯗꯣ ꯃꯥꯒꯤꯅ ꯈꯤꯇꯪ ꯇꯦꯡꯀꯣꯠ ꯃꯆꯥ ꯑꯃꯇꯪ ꯃꯥꯒꯤꯅ ꯁꯒꯣꯜꯂꯥꯏꯁꯦ ꯁꯣꯛ ꯇꯧꯕꯤꯔꯅꯤꯀꯣ ꯖꯦꯅꯝꯅ ꯇꯧꯔꯒ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯡ ꯍꯔꯤꯕꯣꯞ ꯇꯦꯖꯄꯇꯥ ꯃꯣꯔꯣꯛ ꯇꯪꯈꯥꯏ ꯖꯦꯅꯝꯁꯤꯁꯨ ꯈꯔ ꯍꯥꯞꯄꯦ ꯀꯣꯟꯅ ꯂꯥꯁꯇ ꯑꯃꯨꯛ ꯑꯗꯨꯝ ꯊꯥꯎ ꯁꯣꯝꯕꯥꯁ ꯇꯧꯔꯒ ꯑꯃꯨꯛ ꯈꯔ ꯂꯥꯁꯇ ꯍꯥꯞꯄꯅꯤ ꯑꯗꯣ ꯁꯤ ꯁꯒꯣꯜꯂꯥꯏ ꯎꯇꯤꯁꯤꯒ ꯂꯩꯔꯦ ꯁꯒꯣꯜꯂꯥꯏ ꯁꯣꯛ ꯑꯃꯁꯨ ꯇꯧꯔꯅꯤ ꯑꯗꯒꯤꯗꯤ ꯉꯥꯁꯨ ꯈꯔ ꯂꯩꯁꯜꯂꯛꯑꯦ ꯃꯥꯅ ꯉꯥ ꯃꯔꯨꯝ ꯈꯔꯒ ꯃꯨꯀ ꯉꯥ ꯈꯔꯒ ꯂꯩꯁꯜꯂꯛꯑꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯉꯥ ꯃꯔꯨꯝꯁꯤꯅ ꯖꯥꯏꯔꯅꯤ ꯑꯗꯣ ꯃꯨꯀ ꯉꯥꯁꯤꯅ ꯉꯧꯔꯒ ꯊꯝꯃꯅꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯔ ꯀꯩꯅꯣ ꯊꯣꯡꯉꯒꯦ ꯁꯒꯣꯜꯂꯥꯏꯁꯤ ꯖꯥꯝꯕ꯭ꯔꯥ ꯈꯪꯗꯦ
뭐? 근데 미안한데 비비로 제 짝짤을 만들어 상대. 시간来啊，시간不拖嘞。이러냐? 이러냐? Đây là mga masang bom ka. Mga maroon. Sige lai. So music sige morok sina amit piano tawran chaba thakpa lore Kedoni hujikti nongi duty ni na chula se sakulai gi mahina loi chenda dana adugi hujik kano tawri chula se nungai na tawdana hujik chatha dori akhoi na cha loiraga hujik amka mo chula se ngi kanna khujin ka se nen police taiba ga phangjadra bani se ama tairi se nahan program chalu bai taiba ko e se su lai bani duga kupna Umurok na meli ni, sasal luloy na lemang ano. Asini maya, Sunday na muta magsekan makara hili. Atay numita na dumo office at pagi ayub tataw na maga chile. Aday di Sunday si di mamalay na ba yun na machaso ay mo luloy na. Sinarani, aday chakhum gi baro gi Sunday ni na mathen se amatang chaning de ani hum tawna pare asini ma'am ngasi gi video se matang se loisalle ge ma'am thank you Ra bộ mà cu trả sân nghìn đi chứ hay đâu được tới chào thịt lục phong sao một số thịt lục ấy mà cu trả cái này hay này mà cu trả cái rồi nè mà cu trả cái này hay nè ऐसा मत बोलता है तुम मुझे दे दो तुम जाके छिलका खा लो चम्मच से खा लो ठीक है खा लेती हूँ ये क्या से लो क्या मुझे लेना चाहता है क्या कर रहा है मैंने बढ़िया है salted sunflower namilay maru maku khokpa gi mehnat tawba mathau tar
ऑलरेडी मैं कुक हो तौरो कमायनो नो ओ अदुरो अमदे म कापदुरो अमदि घोड़ारो जेगे घोड़ारो तौरो लेंगा नु उदरे जेंगे नखोंगो तो हमुकरा वाटर कलर बांधो तो तुमलबा सुख सांग में मागी रजाई सिबु तिंग थोरक परने तुमग्रबो फरसे गुड नाइट हाय मामा वीडियो सिगा सिगला सिफम सिफम गुड नाइट 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 सब्सक्राइब लाइक शेयर सब्सक्राइब तो व्यू में अब देखो मम्मा की मुंडी क्यों है 1 2 ये है बाय मेरे मुंडी टोटे करे मेरे बेटी सरप्राइज